Hi ma'am, ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯎꯇꯤ ꯊꯣꯏꯅ ꯊꯣꯡꯉꯦꯕꯀꯣ ꯑꯩꯁꯨ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯕ ꯀꯨꯏꯔꯦ ꯀꯨꯏꯕꯗꯨꯗ ꯑꯩꯅ ꯎꯇꯤ ꯑꯃ ꯊꯣꯡꯉꯒ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯒ ꯉꯁꯤꯗꯤ ꯆꯥꯔꯒꯦ ꯍꯥꯏꯔ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯇꯤ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯄꯥꯟꯅꯦ ꯑꯗꯨꯒ ꯇꯧꯔꯅꯤ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒꯗꯣ ꯑꯩꯅ ꯁꯤꯗ ꯍꯥꯟꯅ ꯃꯦꯠꯊꯣꯛꯑ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯅꯩꯒꯦꯅ ꯃꯤꯃꯤ ꯃꯔꯤ ꯑꯃꯒ ꯌꯥꯎꯔꯦ ꯍꯋꯥꯏꯇꯣꯟꯁꯨ ꯌꯥꯎꯔꯦ ꯇꯣꯠꯀꯅꯦ ꯃꯤꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯃ ꯊꯣꯏꯊꯣꯏꯒꯤ ꯈꯥꯛꯑꯒꯦ ꯅꯪꯁꯨ ꯈꯥꯏ ꯋꯥ ꯑꯗꯨꯝ ꯇꯣꯠꯂꯕ ꯂꯥꯒ ꯂꯣꯏ ꯁꯦꯒꯥꯏꯔꯦꯕ ꯍꯧꯖꯤꯛꯀꯥꯟ ꯅꯨꯡꯁꯤꯠ ꯁꯤꯠꯂꯕꯅꯤꯅ ꯍꯋꯥꯏꯇꯣꯟꯁꯦ ꯀꯣꯠꯄ ꯑꯣꯏꯅ ꯊꯝꯃꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯐꯗꯤꯒꯣꯝꯁꯦ ꯑꯩꯅ ꯁꯣꯏꯔꯛꯇ꯭ꯔꯦꯕꯀꯣ ꯈꯨꯠꯅ ꯑꯣꯏꯅ ꯊꯠꯂꯒꯦ ꯍꯥꯎꯕꯅꯤꯗ ꯐꯖꯔꯦꯍꯦ ꯌꯦꯔꯨꯝꯒ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯎꯇꯤ ꯊꯣꯡꯕꯗꯤ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯊꯣꯡꯉꯣꯅ ꯑꯩꯅ ꯊꯣꯡꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯑꯁ ꯃꯀꯣꯏꯅꯦ ꯌꯦꯡꯉꯣ ꯌꯦꯔꯨꯝꯁꯦ ꯎꯔꯝꯗꯧ ꯃꯥꯟꯗꯦ ꯍꯋꯥꯏ ꯃꯌꯥꯝ ꯍꯥꯎꯔꯦ ꯁꯨꯃꯥꯏꯅ ꯆꯥꯒꯦꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯦ ꯍꯋꯥꯏꯇꯣꯟꯁꯦ ꯐꯕ ꯉꯥꯏꯕ ꯉꯥꯇꯣꯟꯒ ꯀꯣꯛꯑꯦ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯥꯎꯕꯗꯣ
Hả? Sao đã ra đấy. Một sao? Một sao? Kayno pagwe. Nung mo pa. Pasalak pa. Girum do. Ito jawa bukthalen. Làm sao đây? Rồi mẹ Hey phi sabı Şu phi sara bane bakwa Lol twre Rồi mẹ delivery yabro khopra kana ga mẹ hangakpa yawe ba comment ko ado yaye ai phone number piro na di reply di muk tawgibne do kaim hairaktre mẹ lawbiningba lesu dum hairokobako delivery do nakpoi tare dum tawjage lappaidi upai lete ado mẹ video se saida loisalage mosu sare usu ette fanani jawe Ma'am video se saida loisalage nungairagadi like comment share subscribe tawsanbirammo nungainasu khalle mathang video ngaibirammo comment da haibiramo chahaningbado
ꯁꯝ ꯑꯃ ꯌꯥꯜꯂꯛꯑꯦ ꯃꯈꯥꯗ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ